Manipur Top Trending News na tunga-tungan ba reliable source ng lokacaraga matamatang yoiba maruega ipaw su patok na kansari. Ngasi gi ahan pawda Chief Minister Khemchan Home Minister Amit Shah unakre. Mahok sagi fiumda hanjil hanaba thabak yangsinaba khanghalakle. Ano ba ARB gi mahila battalion thama lingbada ayaba pirakle. Chief Minister Y.Khemchan lucinglipa ano balenga ki awat pa minister singkaramba matamda hapsin gadage haibagi matangdadi check mok laugri. Union Home Minister Amit Shah Karupatagi ngarang nungtil Delhi kita mag-infal thado kiba Chief Minister Y.Khemchan ngasi Home Minister Amit Shah unaduna Manipur da haujik oiriba law and order gi phibam sing pawdom kiba galoina na Home Minister gi makai dagisu phibam sing asigi review tawkri hairi Chief Minister na Home Minister Amit Shah ga ngasi unakiba gi matangda Chief Minister Secretariat tagi thadok bachero amana hai ngasi ayuk pung taraga mathoi makhairom tarpada Chief Minister na Parliament House da complex da Union Home Minister Amit Shah ga unaduna Manipur gi law and order gi phibam khanakibani hairi mifam asida Union Home Minister Amit Shah gi maikidagi Manipur gi security gi phibam sing Chief Minister galunena review tawraduna Chief Minister da haujik paikatliba ingtapa hajin hanabagi thabak this process asi kumang chawsina chathanaba bawtak piraki aduga state asida laiminari ba tongan ba phurup kanglup singi marakta amata omina hanabagi thabak paikatnabasu khangalaki hairi serol sina makhatana haibada Union Home Minister Amit Shah gi maikidagi Manipur gi damak India Reserve Battalion IRB gi mahila battalion ama lahenbata ayaba pirakre amasung masigi damak Chief Minister na proposal thak na basu kanghalak hari amarom dar kamdauri tara manga suba finance commission gi lupa crore chatu khena sinadana halhan khiba lenga ki thong asina Manipur bu hena wahalagani mega chandra Chief Minister yaurga Council of Minister tara gani thoi leifam thokpada minister ahum mari khatna lenga chalai gani haibasi aranba khongthang ni amasung constitution amadi democracy gi wangmadani asumna chatharagadi apaba lenga oirak laroi ngarang losin kiba session chahi 2025-26 ka iroinana chahi asigi oiba Manipur gi chakot thawrangi thabak sing amadi tongan ba scheme singi fund sing matam chana thadok khidaba amasung daraga manga suba finance commission gi makhada state asigi ground in aid ki senpham oiriba lupa crore chatu khena lemna mahan kiba lenga ki thong asina irang na sokhalaba state asida amuka hena wahana bagi masak oiri haina Congress Legislative Party CLP gi luchingba MLA ke mega channel phongdokre wafam asing asi infal gi babu parada laiba mahaki kwatada pangtu pupau gi mifum mahakna pawmi sing phongdok laduna makhatana hai lenga asina miyam gi yaifana ba matam gi packet patungan ba thabak thorom kya gi funding matam chana thadok tamna miyam gi thabak sing asi thinthale thawong asi dat natana MG nerega old age pension widow pension lenga ki employee gi pension amadi mahoi sing gi bithokum thokpa scholarship yauna makhal kya gi scheme sing gi beneficiary sing na phangpam thokpa sing su thadok tana thamlakpana miyam da chawna awawa mayak na le hai masagi jahi nifu fawgi manungda angang nipangi mama oibingam bagidamak arambam thoithoida selgi mana pikre irandam kanba apun balup ikalgi taragum doirak suba mapo kumon thorum pangto pagaloina lup asina sajibu khudol tamba igi kongul liba amadi khunai yokhat pi ima singbu ikai khumnaba utpagi thorumda nongsum maning lekai dagi masagi jahi nifu fawgi manungda angang nipangi mama oiba ngambi arambam thoithoi jahi nifu mapuroiba ibohan bida angang masing yamna pokpa ngambagi damak ahanba mana oina sakhangsi amadi selgi manapi tuna ikai khumnakre ngasi Manipur sida senthok lambi lertaba thabak phanglataba naha kya ama ngangau duna leiringai cherak asida lamdam sigi naha singna anuba lalol etiki wakalon hena puthokpa changi haina professor ibohol da phongdokre lalol etiki poram yatpada mangam sanba thausil thorang changi lamdam sigi harukliba naha singna lalol etiki lamda anuba wakalon puthokpa changi lenena tengbang lawpham su yengsinpham thoi haina Manipur University Research and Development Selgi Director Professor Dr. CH Ibohol Maitina phongdokre wafam asi National Institute of Electronics and Information Technology Nelit Infalna Technet Foundation Manipur ga khusan oduna entrepreneurship and its workforce step 1 haiba hiram dangarang Nelit Infal akampat ta pangtuk pathoram amada saruk yaraduna mahanga phongdokibani tharam da Nelit Infal gi Executive Director Dr. Yumnam Jayantana dignitary sing amadi naha oiriba entrepreneur sing bu tarana upagaluna naha sing bu empower tawnaba amadi innovate promote tawnaba entrepreneurship driver ne initiative ki maru oiba singi matangda marik jumba wahum phongdoki Video asibu pawdum bada soi kilan kiba yaw basu ngakpi gani amadi channel asibu subscribe tobi damukta thagapa phongdoksari tung koina miyam gi siba tabung ngamba ojage